Lakhipuronline puthokchaba February gi tang ama thangje numit ki Khomjinba Pao tabirasi ahanbada maruoiba Pao Sarkar gi doctor singna layeng sangda phangba hidak prescribe tobinaba haksel mantri na phongdokre Kasar gi category da thoki balambi gi kudong thiba thodokta nupi ama sire ani na sokle Singirbon part 2 gi khunja singna Dr. Maimam Santi Kumar bo Sonai Kendra gi damak sokot kre YMCA Lakhipur branch na Thongnang Youth Festival pangthok lagani Kunthra Taruk Suba National Road Safety Month ki loisin thauram jeribam da pangthok kre amasung Uttarakhand yumbu oduna chathariba Kunthra Nipan Suba National Games da Manipur na medal tally da khwaidagi makokta leiri Hauzik mapungoiba Pao tabirasi Miyam gi khudong sanabagi damak sarkar gi doctor singna lainga ki health center amadi hospital singda essential drug list da leiriba generic medicine prescribe tobinaba Assam gi haksel mantri Ashok Singhal na phongdoragli sarkar gi health center singda phangliba hidak sing thetuna thamnabasu mantri na phongdokhi kanaguma patient singna sarkar gi laing sing aduda hidak phangdabagi awaba mayok narabadi prescription gi copy adu WhatsApp number 986454140 number asida tharak naba mantri na phongdokhi panbayai Barak Tampak ki khongcheta lakiba haksel mantri asina sagol se numita Sri Bhumi Civil Hospital la laklam laba matung ngarang Kasar jila loisangi conference hall da pangthokiba paumi singa unaba mada wapam singasi mahakna phongdokhibani Jodi moi rogik medicine dibo nwaru aru rogiye jodi medicine hospital or bahiro pa lobo loga hoy tar ortho tu hol mur কর্তব্য পালনত মই ব্যর্থ হৈছো সময় ব্যর্থ হব খোজা নাই এই কারণে WhatsApp নম্বরটো দিলু আৰু 15 से 20 দিনৰ ভিতৰত ফেব্ৰুৱাৰী মাহৰ ভিতৰত হেলথ ডিপাৰ্টমেণ্টে 24 ঘণ্টা হেল্পলাইন চলাব কবাত কিবা অসুবিধা হৈছে কিবা পোৱা নাই এই হেল্পলাইনত তেখেতসকলে জনাব পাৰিব so my request to the doctor fraternity let us help the poor people by providing them medicine which is in essential drug list and please don't recommend medicines which is not in the essential drug list if you want to increase the number of medicine essential drug list please recommend that we will increase that মই কাম কৰি আছো অলপ সময় দিয়ক নিমা সময় দিয়ক আমি এপ এটা বনাই তাত মানে সব আপলোড কৰি দিম আৰু গুটে হস্পিটেল গুৰে ডিসপ্লে কৰিব লাগিব যে তেখেতসকলৰ তাত কোনকেটা মেডিসিন উপলব্ধ আছে 10 দিনৰ ভিতৰত গুটে হেলথ সেন্টাৰ সাব সেন্টাৰ হস্পিটেলছে prominently ডিসপ্লে কৰিব লাগিব যে তেখেতসকলৰ তাত কি কেটা মেডিসিন উপলব্ধ আছে আৰু কোনকেটা মেডিসিন উপলব্ধ নাই হ'ব Kasargi kategora gonir gram da thokiba lambigi khudong thiba thodok amada nupi ama sire ani amana sokle thodok adu passenger ahum puduna lakiba e-rickshaw ama ngarang lambi dagi ontharak tuna khudong thiba thokpadagi bibam thina soktuna Silchar Medical College da laikanaki adubu Anwar Begum Mazumdar ko nupi ama laikhidabani hairi Sipur High School Kasargi retired headmaster amasung Nat Sankirtan gi Saisakpa Yumnam Bachana Laikhitabada Singirbon Development Association Sangit Kala Academy Singirbon amasung Educational Youth Club Singirbon na awaba pangthokre January gi kunthramathoida Puri Sabam Kalachan College Singirbon da pangthokiba awaba pangthokpagi thoramda Singirbon Development Association gi President Usam Chaubana miphammapu Yumnam Mani retired teacher Singirbon High School amasung Guru Mayum Narahari Sharma retired Professor Nehru College Poilapulna ikai khumnajaba mitung oina phambakta lengsinki leikhidaba Yumnam Bachagi maramda mahaka luna chana tinajaramba oja singi maraktagi Thokcham Nolini Kumar Changamayum Mohan Singh Posangbam Rajendra Huirem Dhananjoy Kaisam Champalal Kaisam Birendra na chingbana oja sina hinglinga da pangthokpiramba thabak thorom kayabu palladuna wangangki Laikhidrabagi thawaina lairamlenda ingna chingna leirunabagi thaunijaki bagaloinana imung manungi awabada su sarugyaki awaba phongdokpagi thorom aduda Yumnam Nadia Chan Khema Mayum Hemanta
Changamayum Bidit Kumar, Wangkhaimayum Nisikanta amasung Ingudam Nilbir Sarukjaki, Ningsing Bajai, Yumnam Bacha, Haukiba, January Gitang Kuntaruk, Nongmaizing Nimit, Masagi Shanghai, Singirbon Haisnam Lekai the Lakidabani, Lakidaba Matamda, Masagi Chahi, Humbudrama Pansukre, Oza Sigi Machanupa Ama, Ningol Ani, Mamo Amasung, Masu Sing Lahori. Singirbon High School da matam sangna oza oina leiramba M Kunjalata Debina January gi tang kunthra mathoida thabak tagi potha khibada school asigi oza makok Muhammad Jamaluddin tharum mapu oiduna kaina yai phatarum ama pangthokre tharum asida oza Malarani thabak tagi potha raba oza N Dhanajoyna chingbana dais ki leiting oiki oza K Nandababuna anchor oiduna pangthokiba tharum asida oza K Karuna Murti Misrana wahudok pikhi Thoramda Oza R.K. Nungdongan bina citation pathoklaba matungda Thorumga mari leinana Madam Kunjalatana wangangki Oza M Kunjalatana school asigi damak yainanaba achauba drum ama side drum ama loinana dustbin tarakaksu kudol tamlamki loisilakpada headmaster Muhammad Jamaluddin waroisin piraba matung school asigi oza sing amadi mahiroi singi kudol pot memento ka loinana oza sibu mayum phawathinki Sonai Kendra gi manung chanbada Rupai Bali GP gi Singirbon Part 2 Hatirhar Khungangda Dr. Maimum Santi Kumar bu sogotpa loinana mifam ama Saif Uddin Loskorna mifam apoiduna pangthokre mifam da Nur Islam Iqbal Hussain Loskorna chingba mihoi singna wangangki Husainur Rahman Loskorna haikibada Sonai Kendra gi oinadi Dr. Maimum Santi Kumar Matik Chaba candidate amani Mahakpu lising aniga kuntaruk assembly mikal gidamak Congress Party na Sonai Kendra gidamak ticket pibinaba Kunja Singi Maikaidagi High Commanda Ai Bacharol Pigani Haiki Dr. Maimum Santi Kumar Support Committee ama sembagi apamba supongdok nakhi Thoromaduda L Nandababu T.H. Tonsing na chingba sarukjaki Thoromaduda Dr. M. Santi Kumar na Sonai Kendra da nauna tilariba Kunja Singbu taramna okpagi warol thamki amasung miyamna sawatpibagi damak tawbimal khangbasu utki hairi YMCA Lakhipur branch na silangduna Kamrangana yubu oiduna YMCA gi oiba Thongnang Youth Festival pangthoklagani Mars ki tang 13 dagi 13 phawba numit humni chutna pangthokadoriba festival asiga mari lenana YMCA Lakhipur branch ki manung chana leiriba Kamranga special unit na maruoiba thodang lawgadaba thorom asigi body ngarang semkhre Convener oina Laurembam Suren, Co-Convener oina Wahengbam Rosen, Treasurer da Pisak Khaidem Amadi Anil Khomdram, Cultural da Thaza Khaidem Amadi Karisma Laurembam, Sports In Charge oina Thokchom Premjit Amasung Kaisam Premjit, Aduga Food In Charge da Surajit Maisnam, Dinesh Mainam Amadi Bidumati Nasingba Yauri, YMCA Central Committee gi President Romain Luang Amadi General Secretary Rosen Iromna Thoromasiga mari lenana maroiba wafam kayasu thambiki Mars ki tang 13 35 33 khoi mi humni chupna khoi sports and culture da khoi defend tawraga khoi na haiba thom je khoi pangsu chagani khoi kamanga da khoi phom sida kamanga isin nau singa mayang pulaga aduga khoi tawriba thom sigi khoi men pandam di khoi gi hauji hauji khoi gi nisa da khoi gi laisu dun lairaba number 4 sasinaba ati khoi gi chinjak jamna haidi ka hen machinjak sinaraga khoi lairaba nahol kaya mangthariba mayam si asi abo khoina khoi bu aduga lambi chatna ba haina nahol sing ko thotpagi oina khoi sports da maroina sports and culture sida khoina hingan sports and culture hingan gabi wakhal da khoina tawjaba asigi khoi gi kanoni khoi thoromni asida khoi gi lebak mayamna khoi Barak Valley laiba khoi sinau sing amadi khoi Assam gi laiba sinau singna sigi khoi thorom sida saruk jabiu amadi khoi da aidi phajaba motivation khoi na khoi tawjagadori bathok sida khoi kaigumba khoi suggestion advice pinning ba laga so dum haibiro sinau mayam dagi du suggestion da khoi lawjagani haiba thorom asida khoina naharol gi damakta hawalakpa khoi gi maitei naharol amasung khoi gi maitei pangan jo dum saruk yabi ba yagani event sida ado adugi damakta khoina sports event na thamjari ba event khara sai ming oina pathok charake ahan muda khoina thamjari se khoi marathon 10 km aduga first second third prize khoina thamjagani akhoi gi paisa oina pisagani ado mamal dudi kya moiba ado kona khoi dum laksok charakani tap tamna ado mathang da khoi gi event da khoi de running race leje 100 meter race amasung high jump mukna boxing long jump jubi lakpi
amasung akhoi kick boxing adu loraga ate leiriba akhoi event akhoi Olympic ta akhoi main oina recognize toba amasung akhoi ichinau na heng sanara kan so akhoi future da akhoi lambi semba yaba adugumba event ngatani akhoi na thamjari se aduga fun games su leijai fun games da akhoi na rumal lakpi blind hit adu loraga nganu fabi musical chair tug of war akhoi adu loraga sack race akhoi ge bora chongbi हाइब इवेंट से अखोई फन गेम से समझने अखोई अंगांग मसुंग अखोई लेरिबा अखोई मौ मयाम गिसु अखोई सानबदा खुदोंग चाबा पीबा ओइना अखोइना फन गेम से थमजबनी अदो आई चिनाव सिंगदा अखोई मीटिंग दाबरिबा वीडियो सिबु मीटिंग दाबरिबा चिनाव सिंगदा हाइजनिंग बाइबो मैतै खुंगंग पुनेमक्ता अखोई मैतै मसा पुनमक्ना सरुक याबिदुना अखोई इवेंट असिदा मसा मसाई टैलेंट उटपिरगा अखोई इवेंट से माइ पाखन मिनसी अदुगा Numit mangani chupna February ki tang ahum phawbo chathagadaba Bazal Ghat ki lamden lairembi lai haraubagi thoram January ki kuntra dagi haukre Agartala dagi awang pangna Sadar awang Bamutia Pargana manung channa leiba Takhen gi khwai dagi liraba meitei khungang ama oiriba Bazal Ghat khungang asida Chahi gi oina pangthokpa lai haraubagi thoram asi lamden lairembi Cultural Welfare Society amasung lai harauba committee na sinduna pangthokpani Jiri gi saknairaba T Madan Singhana luchingduna amaibi sing amasung khunja sing yauna lai ikauraba matung lai haraubagi thoram haudokpada local MLA Noyon Sarkar Khomjinba Churamani Sijagurumim Bhakti Bilas Sharma amadi Khomjinba Krishnamona chingba akhanaba miyoi singna sarukja ki haina Agartala dagi phangba pawa sin hairi District Administration Jiribam na sinduna January ki tang amadagi haudokhiba kuntra taruk suba National Road Safety Month lising ani kunmanga gamari lenana ngarang aroiba numita Jiribam gi DC Krishna Kumar na luchingduna Babu Parada leiba Irabot Statue Complex da lambida gari thoba singda helmet amadi kudolpot piduna thoramasi pangthokhi gari niyom chumna thoduna lakpa singda achamba kudol piduna pogning thagot pikhi Thoramasida ADC Jiribam TH Manaranjan, SDC M Devananda, EO JMC M Surjit, Jiribam Police ke officer Singh Amadi, District Administration Jiribam ke official Singh Susaruk Jaki, Thoram ka mari lainana DC Krishna Kumar na miyamna gari thobagi niyom ngak na chatna na ba apil tawki. Today is the last date of National Road Safety Month, and just to continue our road safety drive in our Jiribam district. Today also we conducted a drive where we catch some people, those who are like observing all the road safety measures. So those like while driving four-wheelers, if they have wore the seat belt, so we have given some like token of gratitude just for their appreciation because they are following all the road safety norms. And for the two-wheelers drivers, those who are not wearing the helmet, so they have been given helmet, and those who have like already wore the helmets, so just to appreciate them, some small prizes and gift have also been given to them. The overall objective to encourage each and everyone, every section of people, because we know that every month how many lives are being lost, how many damages are being incurred. So just to encourage and motivate and make the general public aware, this drive was taken today in our Jiribam district. All Jiribam Sports Association na sinduna Jiribam Higher Secondary School ki sanabungda chathariba ahanba Elangbam Thomas Singh Memorial Junior Boys Football Tournament ki ngarang sanakiba match sa SBNYC Jirighat amadi Lalpani Sporting Club anina goal amamam chanaduna draw takre. Tournament asigi ngasi nungtil pung 2:30 taba matamda Leisem Club ka Oriental Club ka sanaragani.
Uttarakhand jumbu oiduna Dehradun chathariba kuntranipan suba National Games ki ngarang humni chanba nimita Manipur na sanagi mapan lupagi taret aduga senjengi takaman ahum galoinana punna medal taramapan phangduna medal teligi khwaidagi makokta leire Services Sports Control Board na sanagi mapan lupagi taruk aduga senjengi takaman ahum galoinana punna medal taranipan phangduna anisubada aduga Karnataka na sanagi mapan lupagi mari aduga senjengi takaman mari galoinana punna medal taratret phangduna ahum subareng talairi ngarang Manipur gi weight lifter Sorokhaibam Bindiarani na kg yankai manga gi kanglupta anuba national record thamkiba galoinana sanagi takaman lauki aduga lamabam nilamna senjengi takaman lauki Assam gi oina sanaba sida ngarang phawbada lupagi takaman mari aduga senjengi takaman amaga punna medal manga phangkhre nungairaba pau yoga acupressure amadi physiotherapy gi matengna adomgi khwang naba khud haigat pa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagi tamak ngasimak lengsin biragu Senior Consultant Yoga, Acupressure and Physiotherapy Specialist in Ortho and Neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym Hobi Road Fullertol Kasarasam Nomaizing natabada numit kudingi ayuki pung mapandagi numitangi pung teret phoba layengzari Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath hot water immersion bath chiropractic bone setting yoga infrared clinical magnetology chakramat spinal neuromassage acupuncture acupressure sirodhara massage na chingba chawkhatlaba mahusa gi layeng pathap sing asina diabetes kidney amadi liver gi anaba paralysis sciatica spondylitis khwang naba khu naba nerve gi anaba blood pressure heart disease brain stroke nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana leinanaba steam bath amadi panchakarma tobiduna hakchang gi hu chenba toxin lauthokpa yai lengsin biragu energy healing center Rongpur Park 2 aduga city chamber na first floor Smile Market Central Road Silchar Wandani advance booking gi damak mobile number 9395732456 number asida call tobirak namaning singjari Aroibada maruoiba pau omukhanna Sarkar gi doctor singna layeng sangda phangba hidak prescribe tobinaba Hakchel Mantri na phongdokre Kasar gi category da thokiba lambi gi khudongtiba thodokta nupi ama sire ani na sokle Singirbon Part 2 gi khunja singna Dr. Maimam Santi Kumar bo Sonai Kendra gi damak sokot khre YMCA Lakhipur branch na Thongnang Youth Festival pangthok lagani Kunthra Taruk Suba National Road Safety Month ki loisin thauram Cheribam da pangthokre amasung Uttarakhand yumbu oduna chathariba Kunthra Nipan Suba National Games da Manipur na medal tally da khwaidagi makokta leiri Lakhipuronline YouTube channel gi pau sandok chaba ngasigi oinadi matang asida loijare